Langwanbe, lao, lao me, thienganeba. Aisu mohalaga university chatoineba. La he kaino, thawro. Mi mama da manam halubani. Ho aduboba, nangi school timing su thingjilaise. Si halaga ai mo university chatpa nangnaba laisundineba. Adu tamo, aina school chapa khudingi tamo na dum thelisi kaigino. Sumaina dum nutigi tawdo oiradi ai wani bo. Masidiba, yengoi. Dedisu business achauba ma pairi. Adui mathakta mamasu yungi thabong mayam loisilibani. Ibani gisu hotnariba. Aduta natana nangi school gi sanglaba lambise mamana kamaina thinduno. Adu oigana ai school boarding da leijarage. Nangna school gi boarding da leikradi nangna mamada nantigi manam namhalido fangkhidro. Ha. Adu oigana ai benda lim chajarage manabi miyamga. Nangi tamo leringeda kaidawagi chelna benda chatoino nangsa akhoi miyamgidi arangba thawam sa oidoini. Tamo, nangse yam nokninge. School ga yore. Ai suida khamakani nangi tamo ni kedabaga soidana khamakani. Noi class phawa gari si thaujal laga thinde abo edi fagadabani. Yare, thinbinu kaishu. Tamo, ai changharage ko. Chango. Hema, lamnganbe, nangsu labro. Ngasidi yam ngalina. Lai miss. Akhoi tamo se university chakani ananya ngana thinbirakpani. Ngasidi miss yam ngalle. Ngandeda. Aidi nungtigi sigi matam sida lai. Ngasi ngang sidiba. Langwanbe. Nangsi kaya nu sikraba. Nangna noglaga nangna nungayaga imungi miyoi pumnamakki thamoida makal ama libani. Hey so. Pigli begi chalse. Punsi kumai yawba loidana. Nahakna lusinge thawrang labadi. Nangna sanariba mayon animakki kumai se. Aini kai thingaiduna manghangani. Hai, nami tu draw. Kali ngau ne. Hai chak yam na lame. Miss, mapanda mi khanaba male. Kaido biar jano. Masi ANGAOBA TOMAL do soidana oigani. ANGAOBA siga langanbiga kaidonungda thengnahanba yade. Makhoi gi parents nasu masigi matangda information pirakpasu leikre. Miss. Gaidorage, mapanda mi khanaba male. Gaido biar game ti yenguse. Langanbe madu yade. School campus yoraklabadi wakhal pumnamak school amda concentrate tawgadabani. Adugi sumatakta nahak mahairu yamani. Public the thokliba thauduga sibu nangna thoklaga kamdawna help tawrugani. Miyamgi mating pangge hairabadi ahanba maktada nahak hana matik chaba mathau tai. Hoi miss. Kali ngau ne. Hai chak yam na lame. Napun sido au pathabakti torma. Aduna ngau khiba soramani. Mapanda tariba khonjel se ekhoi tamugi Langanbe nangsu nangi class ta jang kaisu khallurano mapanda tawriba se gyan tadaba yungawba sing launaba soidana oiramgani changlo ko aigi wakhalda jingnaba madi fawale takhiba khonjeldo jingnadabadi ngamde ado ai patakpi tambiriba oja amanadi engonda kaidonungda oidaba wadi ngawa Sinanitana angawba siga thengnani khandana aigi chalbu engonda section sinna ribasidi Nate. Ai angawba nate. Ngauribadi na khoine. Karigi na khoina. Mibu hantana yingbano.
ꯑꯩ ꯅꯠꯇꯦ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ ꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯁꯥꯎꯒꯠꯂꯛꯇꯅꯒ ꯇꯧꯏꯅꯦꯍꯦ ꯍꯦ ꯑꯉꯥꯎꯕ ꯅꯪꯒꯤ ꯇꯝꯊꯤꯕ ꯁꯛꯇꯝꯗꯣ ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯥꯡꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯎꯠꯀꯅꯨꯀꯣ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯍꯥꯛꯁꯦ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ ꯃꯥꯕꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯤꯍꯪꯒꯣꯏꯅꯦ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕꯁꯨ ꯃꯥꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯁ꯭ꯀꯨꯜ ꯍꯣꯡꯅꯈ꯭ꯔꯕꯅꯤ ꯑꯩ ꯏꯅꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯉꯥꯎꯕꯁꯦ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯅꯕ ꯄꯩꯁꯥ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯌꯣ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯂꯨꯄꯥ ꯇꯔꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯍꯟꯗꯣ ꯆꯠꯂꯥꯗ ꯒꯥꯔꯤꯁꯤꯅ ꯊꯣꯝꯇꯠꯇꯅꯕ ꯄꯩꯁꯥ ꯌꯥꯎꯗꯦ ꯊꯦꯡꯉꯦ ꯌꯥꯝ ꯐꯠꯇꯦ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅꯦ ꯑꯉꯥꯎꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅꯦ ꯑꯥꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯁꯦ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯔꯨꯈꯤꯒꯦ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯂꯩꯕ꯭ꯔꯣ ꯊꯕꯛꯁꯤꯅ ꯑꯃꯈꯛ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕ ꯃꯐꯝ 2-3 ꯁꯨꯕꯅꯤꯅ ꯌꯦꯡꯂꯨꯗꯕꯁꯨ ꯌꯥꯗꯕꯅꯤ ꯊꯕꯛ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯤꯉꯩꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯀꯥꯎꯔꯦꯅꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯗꯧꯔꯤꯕꯅꯣ ꯇꯐꯥ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯁꯦꯜꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯩ ꯌꯨꯝꯕꯨꯗꯤ ꯀꯥꯎꯊꯣꯛꯇꯦꯗꯅ ꯏꯆꯥꯁꯤꯡꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯌꯨꯝ ꯌꯧꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤꯒꯤ ꯃꯇꯧꯁꯤꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯅꯤ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯕꯅꯤ ꯏꯊꯟꯇꯅꯗꯤ ꯏꯆꯥꯁꯦ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯤꯡꯊꯤꯅꯁꯨ ꯂꯩꯇꯦ ꯑꯉꯥꯡꯁꯤꯅ ꯀꯣꯛ ꯉꯥꯎꯗꯨꯅꯅꯦ ꯊꯕꯛꯅꯦ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯆꯩꯅꯥꯗꯣ ꯐꯥꯎꯔꯤꯕꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯇꯨꯡꯒꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗꯤ ꯌꯥꯠꯇꯕ ꯌꯥꯗꯦ ꯃꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯅ ꯇꯧꯔꯝꯂꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯗꯨꯒ ꯏꯆꯥꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯔꯤꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯁꯤꯟꯐꯝ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯇꯁꯨ ꯑꯆꯧꯕ ꯃꯆꯥ ꯂꯩꯔꯤ ꯒꯣꯔꯃꯦꯟ ꯖꯣꯕꯇꯁꯨ ꯑꯆꯧꯕ ꯃꯆꯥ ꯈꯥꯏꯔꯤꯗꯅ ꯃꯁꯤꯗ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯃꯃꯥ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯅꯍꯥꯁꯤꯡꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦꯗꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯩꯁꯦ ꯑꯇꯥꯡꯕ ꯑꯐꯕ ꯃꯤꯅꯤꯅꯦ ꯈꯤꯠ ꯊꯥꯒꯠꯄꯤꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯄꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯗꯅ ꯉꯁꯥꯏ ꯗꯥꯛꯇꯔ ꯂꯤꯁꯦꯝꯕꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯍꯪꯂꯛꯂꯝꯕꯅꯤ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯉꯥꯟꯕꯤꯁꯦ ꯃꯆꯥꯗꯧꯅ ꯈꯟꯕꯅꯤ ꯃꯁꯥ ꯋꯥꯍꯟꯒꯅꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯜꯂꯨ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯧ ꯅꯨꯡꯇꯤꯒꯤ 30 ꯃꯤꯅꯠꯀꯤ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟ ꯑꯗꯨ ꯔꯤꯒꯨꯂꯔꯂꯤ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯨꯗꯣꯡꯊꯤꯒꯅꯤ ꯑꯁꯤꯅꯤꯗꯅ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯉꯥꯡ ꯑꯇꯩ ꯈ꯭ꯋꯥꯏꯒꯁꯨ ꯃꯥꯟꯅꯗꯦ ꯉꯁꯤꯁꯨ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯁꯥꯗꯣ ꯆꯣꯛꯊꯗꯨꯅ ꯍꯜꯂꯛꯏ ꯀꯔꯤꯅꯣ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒꯅꯦ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯇꯨꯝꯂꯤꯕꯅꯤ ꯀꯔꯤ ꯃꯗꯨꯗꯅꯤ ꯅꯪꯁꯦ ꯑꯩꯅ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯁꯥꯎꯒꯠꯄꯤꯔꯛꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯧꯗꯣꯛꯂꯒ ꯄꯤꯖꯗꯗꯅ ꯇꯨꯝꯍꯟꯈ꯭ꯔꯕ ꯏꯆꯥꯗꯣ ꯑꯩꯒ ꯆꯥꯃꯤꯟꯅꯒꯦ ꯑꯩ ꯍꯧꯗꯣꯛꯂꯨꯈꯤꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ
khangdi khangdana ne nupana khoi gi wa pangangda ngangbudu tawbiranu ngasaina ne chaba myam ama chakre haridana hodokpada chaningdra habadagi hidaguli do pijaraga amuk tumkhibani Oh, adu edi faidana. Masidi thaba halakpada angangi haira khara strawberry ga apple ga suler ke khalamban. makhoi babung dine khanba khaktani masidabu machanung si harisibu aibu thajaba yaribra haiba Nangsu sisi wali di nong ta haidini ha. Aina khangna lerak pangak tani ba. Khara de leri bana tro. Faresi ai heng soidana lerage. hoise ado moi babung atai di kari kari harakiba doctor lesembana Atai di kari su thoido ko hairakte da. Ekhoina nganna khanghaudana layeng horibase yamna fai. Matam koina pantharam labati khudong thiram basu yai. Heart ki problem oibanina ma se kai dong da di wahan bati yatre. Section na yengchin bi amati mathau tai. madugi hairabadine mahang school ga chalibase lephaning labani inak the ek laitabada kari karam toromgani khanbadane isa se laita phang khangde adugani makhoi babunga ibungona hariba angang do school da thanamlaga halake tawbadane angawba magari mamang da chensalaptuna gari na thongge tawi hayi Ha. Madani mama. Aina ngawba tomal haribase. Isa langan bise. Section na senagadabani ko. Kaidong da ngawba du ko tingnan beati. ai khaluraga nung sathi mahaki anabase karamba matamda phagani makhoi papo Doctor Lishembana haribado. Ekhoina ngangna chalabadi kalsi khudong dine oidi. karigino madugi angawbaduna school maya to da tum leiriba Yengba taban. Section ba haibasina ekhoigidi amatta ngairaba pambai. Tapna kumo. Masidi tamosu khara thengi. ꯑꯩꯅ ꯉꯁꯥꯏꯅ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯗ꯭ꯔꯣ ꯆꯪꯉꯒꯦ ꯇꯥꯃꯣ Hoi hoi. Fajana chango ko. Horen amuk lawba lage. ꯑꯌꯥ ꯑꯩꯗꯤ ꯄꯩꯁꯥ ꯂꯧꯍꯧꯗ꯭ꯔꯦ ꯄꯦꯟꯁꯨ ꯂꯩꯒꯗꯕꯅꯤ ꯑꯁ ꯀꯥꯎ ꯀꯥꯎꯋꯦ ꯇꯥꯃꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣ ꯑꯥꯏꯗꯤꯌꯥ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯄꯩꯁꯥ ꯑꯍꯟꯕ ꯑꯃ ꯍꯥꯞꯄꯗꯣ ꯑꯗꯨ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯅ ꯄꯦꯟ ꯂꯩꯕ ꯌꯥꯔꯅꯤ 이마 아스 lupa tara ei chak yamna lame lupa tara tapio lupa tara ꯃꯣꯠꯂꯕ ꯈꯨꯠꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 10 lupa tara ꯄꯨꯄꯨ ꯅꯪꯕꯨ ꯀꯅꯥꯅꯣ ha kari pupu haiba ei khangde ei kanano haiba ei khangde adubu ei chak yamna lame asi khaktani aina khangba mioiba se yam phatte mioiba se yam phatte ꯑꯩꯅ ꯁ꯭ꯀꯨꯜꯁꯦ ꯀꯥꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯄꯨꯄꯨꯁꯦ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯄꯨꯄꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯠꯇ ꯑꯩꯅ ꯎꯈꯤꯗ꯭ꯔꯤꯌꯦ kanasu leiroi eibu khangba kanasu leiroi eidi ithanda lakpade ithanda hankini ꯄꯨꯄꯨ ꯉꯥꯏꯈꯨꯑꯣ ꯁꯦ ꯂꯨꯄꯥ 10 kari lupa tara lupa tara ꯁ꯭ꯀꯨꯜ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯑꯩ ꯆꯪꯉꯒꯦ ꯄꯨꯄꯨ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ paisa siti mamai ani paline chumi taibang mioiba se afaba su lei phattaba su lei mi masing de yame khaidokpadi ani khakta nakan ani bak amana amabu hanthana yingne nakalamana hai aina chumi nakalamadu su hai aina chumi aduga aina di hai nakoi pumnamak
nakoy pumnamak ANGAOBA haina. Life is a very valuable gift, which is given by God to us. Isorna aikoigi mamal yamlaba punsisa kudoloina pirei, and we must be thankful to Him for giving such a precious gift. Aikoina isor mahakpu ngamkhai leitana thagachari. Mana su yam sapham karibasibu karigino. Mabu kanana. Magi kanasu leitrabazala. Langanbe. Kaidora. Hagolo. Class the concentration pidadana thono da kari yenglibano. Sorry miss. Okay, sit down. Mathang amuk taron labade mapanda thogadabani. Let's continue again. Aduga amarom damo. Aikhoi Mioiba sa ani thokna loinamak haine. Haibade kappa, nokpa, pokpa, siba, awaba, nungaiba. Asida natana mayam amasu lekre. Pumnamak sa aikoige loinaduna chali. Pokpadagi loinarakpaduna hayang aikoige hakjangna balem sigi tampakta tindri fauba. Haibadi sidri fauba. Kanagumba ahalsing haibasu taram lagane. Mioiba gi punsidi khubak khunam ni haina. Nakhoigi mama hoi, baba hoi oibe. Miss. Kaidore langan be. May I go out? No. Hojik bel tarakadore. Sorry miss. Okay. We must something good very often so that we must receive blessing and good wishes from our elders and friends. Aikoina afaba thaba khara taururabade madugi mahai oina minungsi amadi thaujalsing nangi ahal lamansing natraga nanga loinariba marupsingdagi soidana phangane aduna mateng pangnaba mibo minungsi utpa haibase afaba thabaga manei. Kaidore langan be kari khali bano nasa nungai traba nangbo ngasai class ta so concentrate taude Kaisi tawdi miss. Aikhoi Mioibana ngasi wari base. Hayengdi soidana nungarakadra miss. mi duna hinglingai duda afaba thabak kaya ma tawraba natraga tungda tholakadaba khayada usinduna afaba achumba lambi da chatlabadi misak ado tungda lakadaba awaba kaya madagi kanba ngamgadoribani. Mioiba khoigi marakta achau macha khairiba lairaba ina khunba leiriba mayam ase kamainanu ngasi lairaba mayam ama wana hinge makhoi se matam amada phattaba tawrakpagira karigino langan be nangna duyona khanjiluriba Mioiba haibasidi laibakna supui adubu khangadabade aikhoina phatte khanglaba lambi dudade khong thangba yade. Mi amabu mateng panglabadi madugi afaba mahi soidana phangani madubu kamdawna miss. Migi mateng panglabade isadasu nungaiba phawawi karigumba nangna awaba taraba mi amagi mateng panglabade mi aduna nangbu kaidawnungda kauroi nangi waraba matamda mahakna soidana nangi su mateng panglakane masida khwaidagi maru oiribase minungsi haibaduni. Minungsi adudi hingliba aikhoi Mioibagi wakhalse maion ani thokna leiko. Yuhenba nangam tangai ko. Kahagi ma. Se sida phamase. Hantakne nasal nupi hong liba hong base. School daga kari toba yawbage nangbo khangbro. Hayo ibungo. Nasal se aikhoina su khanglibaduni. Masagi anaba ama loinaduna chali haibase. Masase kitang hek nungaitawada ahongwa amade uba phangi. School dagidi kaishu thoidokpa paudi leite babu. Ado baba akhoi chalise doctor na bu kai harige. Doctor Leshebana haibadadi karishi toroi. Mana hariba singdo ningthina induna chalabadi 24 week fawgi manungda cure toba ngamgani asini. Adune ibungo
ꯑꯩꯈꯣꯏꯅꯅꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯍꯦꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯍꯦꯟꯖꯤꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯔꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯟꯕ ꯌꯥꯗꯦ ꯃꯔꯨ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤꯗꯤ ꯌꯥꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕꯅꯤ ꯃꯥꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯟꯕꯅꯤ ꯑꯩ ꯁ꯭ꯀꯨꯜꯗꯒꯤ ꯀꯩꯀꯩ ꯄꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯈꯪꯗꯣꯔꯛꯑꯒꯦ ꯏꯃꯥ ꯑꯍꯣꯡꯕ ꯂꯥꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒ ꯁ꯭ꯀꯨꯜꯒꯤ ꯅꯨꯡꯇꯤꯒꯤ ꯑꯞ ꯗꯥꯎꯟ ꯆꯠꯄꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪ ꯁ꯭ꯀꯨꯜꯗꯒꯤ ꯀꯨꯞꯅ ꯄꯥꯎ ꯂꯧꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯥꯒ ꯅꯛꯅ ꯀꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅꯔꯤ ꯍꯥꯏꯕꯗꯣ ꯊꯤꯒꯠꯀꯗꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒꯨꯝꯕꯤ ꯋꯥꯈꯜ ꯃꯥꯟꯅꯕꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯄꯨꯜꯂꯝꯂꯕꯗꯤ ꯃꯗꯨꯗꯤ ꯑꯣꯏꯒꯅꯤ ꯅꯤꯡꯗꯦ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯑꯩꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯃꯥꯟꯅꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤꯅꯤ ꯇꯝꯕ ꯉꯝꯗꯦ ꯈꯠꯅꯕ ꯁꯥꯎꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯥꯎꯅꯔꯝꯂꯕꯗꯤ ꯍꯟꯗꯛꯇꯤꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯌꯥꯝ ꯆꯤꯟꯕꯒ ꯏꯆꯜꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕ ꯋꯥꯠꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯄꯨ ꯌꯧꯈ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯈꯟꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯦꯡꯈ꯭ꯔꯅꯤꯅ ꯑꯗꯨꯝ ꯍꯜꯂꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯊꯧ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯊꯧꯗꯣꯛ ꯊꯣꯛꯄꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯀꯗꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯁꯥꯍꯨꯝꯅ ꯑꯣꯏꯒꯅꯤ ꯏꯆꯥꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯦ ꯏꯃꯥ ꯑꯩꯅꯁꯨ ꯈꯜꯂꯤꯁꯦ ꯑꯗꯨꯅꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯅꯥꯕꯁꯦ ꯃꯁꯥꯅ ꯈꯪꯈ꯭ꯔꯖꯥꯠꯂꯥ ꯃꯗꯨꯗꯤ ꯈꯪꯂꯣꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯨꯝꯊ ꯍꯤꯞꯊꯈ꯭ꯔꯕ ꯃꯇꯝꯗꯅꯤ ꯃꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯅꯣꯡꯃꯇ ꯁꯥꯟꯅꯗꯦ ꯑꯅꯥꯕꯁꯤꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯥꯔꯗꯤꯌꯛ ꯃꯥꯏꯑꯣꯄꯦꯊꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯍꯥꯔꯠꯀꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯃꯁꯜꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯋꯥꯠꯂꯛꯄꯅꯤ ꯃꯁꯤꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯔꯠ ꯐꯦꯜ ꯐꯥꯎꯕ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯗꯗꯤ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥꯁꯤꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯃꯄꯣꯛ ꯊꯤꯍꯜꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯆꯪꯗꯅ ꯏꯆꯜꯒꯤꯗꯃꯛ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯪꯀꯜ ꯗꯣꯛꯇꯔ ꯂꯩꯁꯦꯝꯕꯅꯁꯨ ꯆꯦꯛꯁꯤꯟꯅ ꯀꯦꯌꯔ ꯂꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯤ ꯈꯤꯇꯪ ꯊꯨꯅ ꯈꯪꯍꯧꯕꯅ ꯍꯦꯟꯅ ꯑꯋꯥꯕꯁꯦ ꯅꯪꯗ꯭ꯔꯤꯕꯅꯤ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯃꯃꯥ ꯅꯪꯅ ꯀꯞꯄ ꯇꯥꯔꯒ ꯑꯉꯥꯡꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯜꯂꯦ ꯈꯪꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯏꯆꯜꯁꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦ ꯍꯥꯏꯔꯕꯗꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯐꯪꯁꯟꯁꯦ ꯁꯣꯟꯊꯔꯛꯄꯁꯤꯅꯅꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯕ ꯇꯣꯛꯂꯒ ꯏꯆꯥ ꯂꯝꯉꯥꯟꯕꯤꯒꯤꯗꯤ ꯍꯦꯟꯖꯟꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯒꯤ ꯑꯦꯗꯚꯥꯏꯁꯇꯨ ꯅꯤꯡꯊꯤꯅ ꯏꯟꯗꯨꯅ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯐꯒꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯆꯪꯉꯣ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔ ꯊꯥꯗꯣꯛꯎ ꯆꯥꯕ ꯇꯨꯝꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯐꯠꯇꯕ ꯑꯗꯨꯃꯛ ꯑꯣꯏꯔꯛꯀꯅꯤ ꯇꯨꯝꯂꯝꯗꯥꯏꯗ ꯅꯣꯕꯦꯜꯒꯨꯝꯕ ꯄꯥꯕꯁꯦ ꯏꯁꯥꯗ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏ ꯇꯨꯝꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯥꯕꯅꯤꯗ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯨꯞꯅ ꯄꯥꯎ ꯑꯗꯣ ꯅꯍꯥꯛꯅ ꯈꯪꯗꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤꯀꯣ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯗꯦꯠ ꯒꯨꯗ ꯅꯥꯏꯠ ꯃꯃꯥ ꯒꯨꯗ ꯅꯥꯏꯠ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯡꯉꯥꯏꯗꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯆꯥꯁꯤꯅ ꯇꯨꯝꯂꯤꯕꯁꯦ ꯃꯃꯥ ꯅꯪꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤ ꯄꯨꯝꯅꯃꯛ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯏꯆꯥꯒꯤ ꯍꯟꯇꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯖꯟꯅ ꯈꯜꯍꯜꯂꯤ ꯑꯩꯁꯨ ꯍꯌꯦꯡ ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒꯦ
ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯁꯥ ꯍꯤꯡꯆꯥꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ ꯃꯁꯛꯇꯤ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇ ꯃꯈꯣꯏꯁꯨ ꯑꯩꯒꯨꯝꯕꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯖꯔꯣꯏ ꯆꯥꯅꯕ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯕꯕꯨ ꯇꯝꯊꯤꯕ ꯋꯥꯍꯩꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯅ ꯑꯩꯕꯨ ꯌꯣꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯅ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯒꯨꯝ ꯂꯪꯈꯠꯂꯤ ꯄꯨꯄꯨ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯅꯪꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯍꯥꯏꯅ ꯄꯨꯄꯨ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯦ ꯁꯥꯅꯕꯨ ꯃꯔꯣꯜ ꯊꯣꯛꯄ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯅꯤ ꯃꯤꯔꯣꯜꯗꯤ ꯉꯥꯡꯕ ꯁꯛꯐꯝꯁꯨ ꯑꯩꯒꯨꯝꯕ ꯇꯨ ꯑꯥꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯁꯦ ꯁꯥ ꯃꯈꯜ ꯑꯅꯧꯕꯃꯛꯇꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯟ ꯑꯃꯒ ꯃꯥꯟꯅꯗꯦ ꯋꯥꯈꯜꯁꯨ ꯇꯤꯟꯅꯗꯦ ꯑꯗꯨꯅ ꯄꯨꯄꯨꯅ ꯃꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯒꯤ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯑꯗꯣ ꯄꯨꯄꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯥꯅꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅꯅꯣ ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏ ꯅꯣꯛꯁꯤꯜꯂꯛꯀꯅꯤ ꯃꯇꯤꯟ ꯆꯤꯠꯀꯅꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯕꯗꯤ ꯑꯩꯕꯨ ꯂꯥꯎꯗꯨꯅ ꯇꯥꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯍꯪꯂꯦ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥ ꯄꯤꯌꯨ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯇꯩ ꯖꯤꯕꯁꯤꯡꯁꯤꯅ ꯆꯥꯅꯕ ꯂꯧꯕꯗ ꯄꯩꯁꯥꯗꯣ ꯄꯤ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯃꯁꯤ ꯑꯩ ꯀꯥꯎꯔꯦ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯐꯪꯒꯗꯕꯅꯤ ꯄꯨꯄꯨ ꯃꯈꯣꯏꯁꯨ ꯄꯩꯁꯥꯁꯦ ꯃꯈꯣꯏꯅ ꯁꯥꯕ ꯑꯝꯇ ꯅꯠꯇꯤꯌꯦ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯐꯪꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄꯗꯅꯦ ꯄꯨꯄꯨ ꯂꯨꯄꯥ ꯆꯠꯄꯤ ꯑꯃ ꯈꯨꯜꯂꯦ ꯇꯨ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯌꯦꯡꯉꯨ ꯆꯥꯟꯗꯤ ꯆꯠꯄꯤꯁꯦ ꯃꯥꯏꯌꯣꯟ ꯑꯅꯤ ꯄꯥꯜꯂꯤ ꯅꯥꯀꯟ ꯑꯃꯅ ꯑꯐꯠꯇꯕꯅꯤ ꯅꯥꯀꯟ ꯑꯃꯅ ꯑꯐꯕꯅꯤ ꯅꯪꯁꯨ ꯑꯐꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯩ ꯍꯥꯏꯕꯗꯤ ꯀꯞꯄ ꯅꯣꯛꯄ ꯄꯣꯛꯄ ꯁꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗ ꯅꯠꯇꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯁꯤꯒꯤ ꯇꯝꯄꯥꯛꯇ ꯇꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯁꯨ ꯇꯥꯔꯝꯂꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯑꯣꯏꯕ ꯌꯥꯏ ꯄꯨꯄꯨ ꯑꯩꯗꯤ ꯀꯃꯥꯏꯅ ꯑꯐꯕ ꯑꯣꯏꯔꯤꯕꯅꯣ ꯃꯁꯤ ꯎꯕ꯭ꯔꯥ ꯁꯤꯗꯤ ꯑꯩꯅ ꯅꯣꯡꯃ ꯄꯨꯄꯨꯗ ꯄꯤꯔꯝꯕ ꯂꯨꯄꯥ 10ꯗꯨꯅꯤ ꯄꯨꯄꯨ ꯅꯪ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯁꯨ ꯆꯥꯗ꯭ꯔꯕꯣ ꯈꯪꯗꯦ ꯑꯩ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯐꯕꯅꯤ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯅ ꯑꯩꯕꯨ ꯑꯋꯥꯕ ꯀꯥꯎꯍꯜꯂꯦ ꯅꯨꯡꯉꯥꯏꯍꯜꯂꯦ ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯁꯨ ꯂꯝꯉꯥꯟꯕꯤꯅꯤ ꯈꯟꯅ ꯊꯝꯃꯤꯕꯅꯤ ꯄꯨꯄꯨꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯨꯀꯥꯎ ꯀꯥꯎꯗꯦ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯒ ꯃꯥꯟꯅꯕꯅꯤ ꯑꯩꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯤꯕ ꯑꯗꯨꯕꯨ ꯐꯪꯗꯦ ꯃꯁꯤꯗ ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯒ ꯃꯆꯨ ꯃꯥꯟꯅꯕ ꯑꯃ ꯈꯨꯟꯗꯨꯅ ꯑꯆꯥꯄꯣꯠ ꯄꯤꯌꯨ ꯍꯥꯏꯔꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯏ ꯁꯤꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯎꯅꯥ ꯑꯀꯪꯕꯅꯤ ꯎꯅꯥꯒ ꯄꯩꯁꯥꯒꯗꯤ ꯈꯦꯠꯅꯩꯌꯦ ꯄꯨꯄꯨꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯌꯣ ꯑꯩ ꯄꯨꯄꯨꯗ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦ ꯂꯝꯉꯥꯟꯕꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯄꯨꯄꯨ ꯑꯩꯁꯦ ꯅꯪꯒꯤꯅꯁꯨ ꯂꯝꯉꯥꯟꯕꯤꯅꯦ ꯄꯨꯄꯨꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕ ꯃꯤ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯗꯣ ꯄꯨꯄꯨ ꯉꯁꯥꯏ ꯑꯩꯅ ꯄꯤꯔꯝꯕ ꯌꯦꯔꯨꯝ ꯑꯐꯨꯠꯄꯒ ꯕ꯭ꯔꯦꯗꯀꯗꯣ ꯂꯣꯏꯅ ꯆꯥꯕ꯭ꯔꯥ ꯆꯥꯗꯦ ꯍꯧꯔꯦꯟꯒꯤꯁꯨ ꯆꯥꯅꯕ ꯊꯝꯃꯤ ꯂꯝꯉꯥꯟꯕꯤ ꯅꯪ ꯄꯨꯄꯨꯕꯨ ꯇꯨꯀꯠꯆꯕ꯭ꯔꯥ ꯀꯤꯖꯕ ꯐꯥꯎꯗꯕ꯭ꯔꯥ ꯄꯨꯄꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯄꯨꯄꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ
ꯀꯔꯤꯒꯤ ꯑꯩꯅ ꯄꯨꯄꯨꯕꯨ ꯀꯤꯇꯨꯀꯠꯆꯗꯣꯏꯅꯣ? ꯁꯦ, ꯅꯪꯒꯤ ꯆꯥꯟꯗꯤ ꯆꯠꯄꯤꯒꯤ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕ ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯜꯂꯨ. ꯃꯁꯦ ꯌꯥꯝꯅ ꯉꯛꯄ ꯄꯩꯁꯥꯅꯤ. ꯃꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯍꯥꯏꯅꯁꯨ ꯇꯥꯛꯂꯤꯕꯅꯤ. ꯅꯪꯒ ꯄꯨꯄꯨꯒ ꯈꯦꯠꯅꯕꯁꯨ ꯃꯁꯤꯅ ꯇꯥꯛꯂꯤ. ꯄꯨꯄꯨ, ꯈꯦꯠꯅꯗꯤꯌꯦ. ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ. ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅꯦ ꯄꯨꯄꯨ. ꯑꯁ, ꯑꯩꯅ ꯈꯔ ꯊꯦꯡꯈꯤꯕꯒ ꯂꯝꯉꯥꯟꯕꯤꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯥ? Halo Ima, lamnganbibu yum yoraba? Yauraktrinihe. Schoolgi gate nangbu ngairamganine. Mahadi kanagasu yumda halakloi. Hoi, yengage. Nangbu university dagi tholaktribo. Makoidi suti tharamlanine. Hoi Ima, ay school yore. Punna lamnarage. Yohenba, nangdi kari leire? Nahan wakhaidi ay laktrifau case sida ngaituna leramani. Masidesu khara thengdokre. Karomda chakhrabana khangre. Yumdasu laktre hai. Mahakse, nahan makhaigasu iman manade. School campus manungdasu mahirai amatasu lehaudre madi kanaga chatkrabajano. Misoinasu hena khanglomgani. Mahak heart patient amani. Ikhoina kadaida kari soikhigadaga haiduna kana senari. Sigi maraksida ahuma ama laklibase. School lagi kari problem leirabana haiduna khanjaramani. Aikhoina mu khanjarubana problem ase yumlomdagi oigani haiduna thajaroi. Aina mamanabisingdagi paulobada mahakna toina hangba wahang amadi lei hai. Ha, miss. Kari wahang? Wakhal choiraba, miyamna inthoklaba. Mioisingsigi wakhalse karam toramgani sini. Ha. Adudi Aduga amaramdasu aingonda nongma yam kapthana hangki. Aina class da takhiba para amagi matangda Mioiba eikhoigi marakta khetnaribase karamnano. Migi mating pangba afaba thabak tawbasina kari kanabagi. Asumna thauna leiraba wahang kaya masu hangki. wahang sina takli. Mahak soidana. Haibiyo, kari leibagi haibado hekta haibiyo. Aikhoi mayam loina ningdaba mayamna kitu kuchinarab angawba tomalga thengnakre. Ha, matau kamdongna. Oh my god. Tamthiraba misa aduga karigumba thengnaramlabadi lamnganbi phibamse hena khudong thirapasi yai. Mahaka thengnakrabadi kamdogani haibase aikhoi mayamgi thamoida akiba amaka loinaduna lakhibani. Adudi miss angawba tomalgi chaktaphamse kadomdana. Angawbagi chaktapam arepa leite. Adubu ayamba matamda mahak khara lapna uriba lampaka sige khongnangsina mahaki pothaphamne. Paisa maion ani se manadabago amam angansu khairi. Numitchina takibada amam mana pumba kupkhini. Kallaban nonglai nungsitna isada yeibada hena akiba phauduna tamthiraba sakudaba amana aibo yotladra khalloi. Pupu, naki wakhal khangbiba kanasu leitabra. Mafam sida kamdawna lakhibano. Pupugi yumse kadaidana niksinglibra. Lamnganbi Tamo, nahak mafam sida lao chaslao. Tamo, ay lagi kusi thadu. Hey, nang kanano mi amabo tamthina yengbade aigi isuda adumna tawba yabra. Masi angawbse khutaga pairakhtana ga tawidi. Angoba nangnaso Sigarino. Ha, sigarino. Tamo, kaigino, makoy sumini, adumain na tawagano. Lamnganbi, se kagono se
Kaisu tawde. Yohenba, yare to. Miss na hai kida ine. Mingi bating phang na badi blessing phang ai na. Ngasi thokli ba thok do sibu blessing lo. Amuk ta biyo miss. Lamhanbe. Miss, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡꯉꯥꯎꯕ ꯅꯪꯕꯨ ꯀꯤꯕꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ Tamo, nakoy na minusi si am yaw rin sa kay gino. Se, tado. Pupu. Lamngan be. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ Lamngan be. Nakpuki ba na? Mipam kuding na nang bahanggoy na di ba ni? Ay nasu, nang kimating pangbagam din. Todo ka sa, nakal animag, amatalante. Lali ba di, kanta bagam na daba, Mioiba ki wakal tubo. Langjing liba asaw ba sine? Ojai Pema, ay nang budi masak hangi. Nang na, ay gi achapot lay bihay. Nang na ay bukira basu, nang gimit kiti, sulam ngan bigom, taru. Nang sumiyoy ba na eh. Sumi, mayon ani dogi, chap manaba mayon amadalay ba, naba niki wakal na eh. Sa Tombi, nang bumuk tang gyan tau kedoroke. Dedi hoy mama hoy na haribase, isa ba nungsiba dagini. Mahagtubo, kari kimi pong kutibang na intok pirino. Ay ko'y sumiyoy ba ni? Masumi ni. Lambi da chatliba, miyam na mabuura ka, tinsit piba, chay piba. Chaba pang daba na huwara ba mahagto da? Ay na minungsiit pa sida. Na ko'y natingi si kay gino. Lamngan be. ꯃꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯍꯥꯛꯇꯣ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯇꯝꯊꯤꯕ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯃꯤꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯕꯅꯤ ꯑꯉꯥꯎꯕ ꯉꯥꯎꯔꯤꯕꯁꯦ ꯀꯅꯥꯅꯣ ꯋꯥꯈꯜ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯏꯃꯥ ꯃꯍꯥꯛꯇꯣ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕꯅꯤ ꯅꯩꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯕꯅꯤ mahak kanadasu tamthiba sakpham utkhidiye Si, kapkano. Nang nagkaplaga ay ko na nungarangani kanbro. Isagi apama kudimak dedi na pangthokani. Adubu isagi apama pangthoktringeda ay ko na haribase nahang nahana inba taba. Karisu khangjedaba solaba haldugi leiriba pochai singdubu tamo na minungsi laitana kaubiba dedi mahakumna aisu oiramlabadi yumsidagi aisu magumna tantorakadro lamngan be karino isana hairibadubo nahaksibu aikoi isa natrabaro aikoi na hairiba wasibu tararoidro nangbo isana haiba aikoi yagani adubune nangi hazik oiriba phibamsida mahaktuga loinariba karigino Nahaki anabo sina hek phabaga nang na hariba pupu tomando mahakta natana kanglai paksida leiriba mimana derba wakan soiriba kayase makhoi mating soidana panga tawribani dedi ai noina haibado yarage Lamngan be se mamagi tambakta tumo se lamngan be nang bugi antarabo se mitse mukta pango mama ai awai ai ngaktang puthagi lamngan be lamngan be Yohenba kaururanu mahak masase yamna wari tapna tumkrani aduga ngayak pothajarsanu Daddy, ꯑꯩꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕꯗꯣ ꯌꯥꯝ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯔꯕ ꯏꯆꯜꯁꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ Yohenba yare punamak hawkre mama angang do tumkrabra tumthakre makhoi pabo karino
ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯕꯣ? ꯌꯣꯍꯦꯟꯕ, ꯅꯪꯁꯨ ꯇꯥꯔꯣ. ꯑꯉꯥꯎꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤ. ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏꯗꯤ ꯀꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯏꯆꯥ ꯂꯝꯉꯥꯟꯕꯤꯒꯤ ꯊꯃꯣꯏ ꯄꯦꯟꯖꯅꯕ ꯅꯪ ꯍꯌꯦꯡꯁꯦ ꯑꯍꯜ ꯑꯗꯨꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯟꯕꯤꯔꯨꯆꯣ. ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯨ, ꯀꯩꯗꯧꯅꯨꯡꯗ ꯑꯉꯥꯡ ꯑꯁꯤꯒ ꯄꯨꯜꯂꯝꯕ ꯌꯥꯔꯣꯏ. ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ. ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯅꯤ. ꯋꯥꯐꯝꯁꯤ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯈꯪꯒꯗ꯭ꯔꯥ? ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯊꯤꯜꯂꯨꯕ ꯇꯥꯕꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯤꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯈꯤꯔꯣꯏꯗ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ. ꯃꯇꯝ ꯈꯔꯗꯤ ꯏꯆꯥꯁꯦ ꯁ꯭ꯀꯨꯜꯗꯁꯨ ꯆꯠꯍꯜꯂꯔꯣꯏ. ꯃꯔꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯀꯗꯕꯅꯤ. ꯍꯣꯏ ꯗꯦꯗꯤ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯍꯥꯟꯕ ꯃꯨꯛꯇꯗꯅꯦ ꯑꯉꯥꯎꯕ ꯑꯗꯨꯗ ꯊꯦꯝꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ. ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯊꯥꯗꯣꯛꯂꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅꯕꯨ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯃꯍꯥꯛ ꯑꯗꯣ ꯏꯆꯥꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤꯅꯦ ꯃꯃꯥ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯔꯕꯁꯨ ꯃꯁꯤꯅ ꯍꯦꯟꯅ ꯑꯃꯥꯡꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯐꯔꯦ ꯑꯗꯨꯗꯤ. ꯌꯣꯍꯦꯟꯕ, ꯅꯪꯅ ꯍꯌꯦꯡ ꯑꯉꯥꯎꯕꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯜꯂꯨꯒꯗꯕꯅꯤ. ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯇꯥꯡꯀꯛꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯈꯟꯅꯕ ꯇꯥꯕꯅꯤ. ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯗꯦꯗꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯉꯥꯎꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ, ꯇꯝꯊꯤꯕ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤꯅꯩ. ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯑꯉꯥꯎꯕꯗꯣ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯅꯩ. ꯌꯣꯍꯦꯟꯕ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯎꯁꯤꯜꯂꯨꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯒꯗꯕ ꯑꯃꯗꯤ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯏꯆꯥ ꯂꯝꯉꯥꯟꯕꯤ ꯈꯛꯇꯅꯤ. ꯂꯝꯉꯥꯟꯕꯤꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩ ꯏꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯌꯦꯡꯃꯛ ꯑꯩ ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯗꯦꯗꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯒꯦ. ꯃꯇꯝ ꯑꯗꯨꯗꯅꯦ ꯅꯍꯥꯛ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯃꯍꯥꯛꯀ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤꯀꯣ. ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯅꯪꯒꯤ ꯅꯆꯜ ꯂꯝꯉꯥꯟꯕꯤꯒꯤꯗꯃꯛꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ. ꯑꯇꯤꯌꯥꯒꯤ ꯑꯋꯥꯡꯕꯁꯤꯒ ꯃꯥꯂꯦꯝꯁꯤꯒ ꯀꯌꯥꯃꯨꯛ ꯂꯥꯞꯅꯕꯅꯣ? ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯔꯥ? ꯀꯔꯝꯕ ꯃꯇꯝꯗ ꯑꯇꯤꯌꯥꯁꯤꯒ ꯃꯥꯂꯦꯝꯁꯤꯒ ꯁꯝꯖꯤꯟꯅꯔꯛꯀꯅꯤ? ꯂꯥꯞꯅ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯗꯤ ꯑꯇꯤꯌꯥꯁꯦ ꯁꯝꯖꯤꯟꯅꯔꯤꯕꯔꯥ? ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯤꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯅꯤꯁꯤꯅ ꯅꯥꯀꯟ ꯅꯥꯀꯟ ꯎꯟꯅꯕ ꯐꯪꯗ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯆꯠꯂꯅꯤꯀꯣ. ꯄꯨꯄꯨ, ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯄꯨꯄꯨ? ꯑꯩꯕꯨ ꯎꯔꯒ ꯀꯔꯤꯒꯤ ꯆꯠꯄꯅꯣ? ꯑꯩ ꯂꯝꯉꯥꯟꯕꯤꯅꯦ ꯄꯨꯄꯨ. ꯅꯪꯒꯤ ꯄꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ. ꯑꯩꯕꯨ ꯈꯥꯝꯂꯅꯨ. ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗꯦ. ꯌꯦꯡꯉꯨ ꯄꯨꯄꯨ, ꯑꯩꯁꯦ ꯄꯨꯄꯨꯅ ꯐꯠꯇꯦ ꯍꯥꯏꯕ ꯁꯦꯜ ꯃꯃꯥꯏꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯆꯟꯈ꯭ꯔꯕ꯭ꯔꯣ? ꯂꯝꯉꯥꯟꯕꯤ, ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯦ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯈꯪꯉꯤꯅꯦꯍꯦ. ꯄꯨꯄꯨꯒꯤ ꯂꯝꯉꯥꯟꯕꯤ, ꯀꯗꯥꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯥꯟꯗꯤ ꯃꯌꯦꯛꯇꯣ? ꯑꯅꯤꯁꯤꯒꯤ ꯃꯃꯥꯏ ꯀꯩꯗꯧꯅꯨꯡꯗ ꯎꯅꯕ ꯌꯥꯗꯕꯒꯨꯝ ꯄꯨꯄꯨꯒ ꯅꯪꯒꯁꯨ ꯇꯣꯉꯥꯜꯂꯤꯅꯦꯍꯦ. ꯑꯩ ꯈꯪꯉꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯁꯥꯎꯔꯦ ꯍꯥꯏꯕ. ꯄꯨꯄꯨ, ꯃꯤꯌꯥꯝꯅꯗꯤ ꯑꯉꯥꯎꯕꯅꯤ ꯇꯝꯊꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ. ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯠꯇ ꯎꯠꯇꯕꯅꯣ? ꯑꯩꯕꯨ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯛꯑꯣ. ꯑꯩꯁꯦ ꯑꯁꯤꯕꯅꯦ. ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤ ꯈꯛꯇꯅꯤ ꯑꯍꯤꯡꯕ.
ꯑꯁꯤꯕꯒ ꯑꯍꯤꯡꯕꯒꯕꯨ ꯃꯔꯨꯞ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯄꯨꯄꯨ, ꯅꯪꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯐꯤꯔꯣꯜ ꯊꯤꯜꯂꯛꯄ꯭ꯔꯥ? ꯏꯊꯟꯇ ꯍꯪꯖꯩ, ꯑꯉꯥꯎꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯉꯥꯎꯔꯕꯔꯥ ꯍꯥꯏꯅ. ꯑꯉꯥꯎꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯑꯩꯕꯨ ꯄꯦꯜꯍꯜꯂꯤ. ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯑꯉꯛꯄ ꯐꯥꯎꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯜꯂꯦ, ꯑꯩꯁꯦ ꯑꯁꯤꯕꯅꯤ. ꯑꯁꯤ ꯅꯠꯇꯕ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗꯒꯤ ꯐꯪꯂꯔꯣꯏ. ꯍꯪꯂꯅꯨ ꯑꯇꯣꯞꯄ ꯅꯪꯒꯤ ꯋꯥꯍꯪ. ꯍꯪꯅꯤꯡꯉꯦ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯉꯥꯎꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ. ꯍꯪꯕ ꯉꯝꯗ꯭ꯔꯕ ꯏꯆꯜꯁꯤꯅ ꯏꯊꯟꯇꯃꯛ ꯍꯪꯖꯩ. ꯑꯗꯨꯕꯨ ꯂꯣꯠꯈ꯭ꯔꯦ ꯄꯥꯎꯈꯨꯝꯗꯤ ꯑꯃꯝꯕ ꯂꯝꯕꯤ ꯑꯃꯗ. ꯂꯝꯉꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁ꯭ꯀꯨꯜꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯔꯤꯕ? ꯑꯁꯤꯔ ꯑꯥꯏꯗꯤꯌꯜ ꯁ꯭ꯇꯨꯗꯦꯟ ꯑꯃꯒꯤ ꯀꯔꯦꯛꯇꯔ? ꯃꯤꯁ, ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯔꯤ. ꯁ꯭ꯀꯨꯜꯒꯤ ꯕꯦꯜ ꯌꯩꯗꯨꯅ ꯁꯨꯇꯤ ꯊꯥꯈ꯭ꯔꯕꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄ ꯄꯨꯄꯨꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯁꯔꯨꯝꯒꯤ ꯋꯥꯜ ꯀꯥꯈꯠꯇꯨꯅ ꯀꯦꯝꯄꯁ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯈꯤꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯂꯝꯉꯟꯕꯤ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ. ꯌꯨꯍꯦꯟꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯪꯒꯤ ꯁ꯭ꯀꯨල් ꯕꯦഗ് ꯑꯗꯣ ꯊꯨꯅ ꯂꯧꯊꯣꯛꯂꯨꯆꯣ. ꯄꯨꯄꯨ, ꯉꯁꯤꯗꯤ ꯍꯪꯂꯔꯣꯏ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯀꯗꯥꯏꯅꯣ ꯍꯥꯏꯅ. ꯑꯩ ꯆꯪꯂꯒꯦ ꯄꯨꯄꯨ. ꯂꯝꯉꯥꯟꯕꯤ, ꯄꯨꯄꯨꯒꯤ ꯂꯝꯉꯥꯟꯕꯤ. ꯑꯣꯖꯥ ꯏꯕꯦꯝꯃ, ꯏꯁꯨꯁꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ. ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯄꯥꯕꯨꯡꯕꯨꯁꯨ ꯅꯆꯥꯅ ꯑꯍꯥꯟꯕ ꯎꯖꯕꯗ ꯇꯝꯊꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯎꯖꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯣꯜꯂꯤ. ꯄꯥꯕꯨꯡ, ꯂꯝꯉꯟꯕꯤꯁꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯤꯕꯤ ꯃꯍꯩꯔꯣꯏꯅꯤ. ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯄꯥꯕꯨꯡꯒ ꯂꯣꯏꯅꯍꯟꯅꯤꯡꯗꯦ. ꯑꯩ ꯈꯪꯉꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ. ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯌꯥꯝꯅ ꯀꯤꯅꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯦ. ꯑꯩꯒꯤ ꯀꯥꯏꯗꯣꯡꯐꯝ, ꯆꯥꯛꯇꯥꯐꯝ ꯂꯩꯇꯕꯅ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯂꯛꯈꯤ. ꯏꯁꯨ ꯂꯝꯉꯥꯟꯕꯤꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯅ ꯑꯩꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ. ꯂꯝꯉꯟꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯈꯨꯗꯤꯡꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯤ. ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ. ꯑꯩꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ. ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯅꯤ. ꯏꯁꯥꯒꯤ ꯏꯊꯧꯗꯃꯛ ꯄꯥꯡꯊꯣꯛꯆꯕꯅꯤ. ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯑꯁ, ꯅꯨꯡꯁꯤꯁꯤꯗꯤ. ꯄꯨꯄꯨꯗꯣ ꯑꯌꯤꯡꯕꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯥ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯁꯨꯞꯂꯤꯕ ꯐꯤ ꯑꯊꯥꯕꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ. ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯌꯤꯡꯕꯁꯦ ꯈꯥꯡꯕꯗ ꯋꯥꯔꯝꯒꯅꯤ. ꯑꯉꯥꯡꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯣ? ꯂꯝꯉꯥꯟꯕꯤꯗꯤꯅꯦ ꯉꯁꯥꯏꯅ ꯉꯟꯅ ꯇꯨꯝꯈ꯭ꯔꯕꯅꯤ. ꯌꯨꯍꯦꯟꯕꯗꯤ ꯅꯣꯕꯦꯜ ꯄꯥꯔꯝꯈꯤꯅꯤ. ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯉꯟꯅ ꯇꯨꯝꯕꯁꯦ ꯍꯦꯛꯇ ꯍꯩꯇꯕ. ꯇꯨꯝꯃꯣ ꯍꯥꯏꯔꯨꯔꯕꯁꯨ ꯂꯣꯏꯗꯣꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯌꯧꯔꯦ, ꯅꯣꯏ ꯍꯥꯟꯅ ꯇꯨꯝꯃꯨꯔꯣꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯄ. ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡ ꯊꯤꯖꯕꯅꯤ. ꯐꯠꯇꯕ ꯂꯝꯕꯤꯁꯨ ꯅꯠꯇꯦ. ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯁꯦ ꯌꯥꯝꯅ ꯐꯩ. ꯍꯟꯗꯛ ꯂꯝꯉꯥꯟꯕꯤꯒꯤ ꯍꯛꯆꯥꯡꯅꯅꯦ ꯈꯔ ꯐꯒꯠꯂꯛꯄꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯁꯦ ꯌꯥꯝ ꯐꯩꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ. ꯃꯍꯥꯛꯅ ꯏꯆꯥ ꯂꯝꯉꯥꯟꯕꯤꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯅꯤꯡꯊꯤꯅ ꯀꯨꯞꯅ ꯂꯥꯌꯦꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ.
ꯑꯍꯥꯟꯕꯗꯗꯤ ꯑꯩꯗꯤꯅꯦ ꯏꯁꯥꯒꯤ ꯃꯑꯣꯡꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯨꯔꯕꯅꯤ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕꯗꯤ ꯍꯌꯦꯡ ꯄꯨꯡꯐ ꯐꯔꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤ ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯗ ꯑꯃꯇꯪ ꯑꯣꯏꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯏꯆꯥ ꯌꯣꯛꯍꯟꯕꯗꯗꯤ ꯃꯗꯨ ꯑꯃ ꯑꯣꯏꯔꯔꯣꯏ ꯃꯥꯗꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯃꯥꯁꯇꯔ ꯂꯣꯏꯔꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯜꯂꯒꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯆꯥ ꯂꯝꯉꯥꯟꯕꯤꯗ ꯇꯥꯔꯦꯗꯅ ꯍꯣ ꯑꯗꯨꯕꯨꯅꯤ ꯏꯆꯥ ꯂꯝꯉꯥꯟꯕꯤ ꯅꯠꯇꯕ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯅꯥꯍꯜꯒꯤ ꯑꯇꯣꯞꯄ ꯏꯆꯥꯒ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯗꯤ ꯃꯃꯥ ꯅꯪꯁꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯀꯣ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯏꯆꯥ ꯂꯝꯉꯥꯟꯕꯤꯁꯦ ꯏꯁꯄꯦꯁꯤꯌꯦꯂꯤꯁ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯒꯤꯗꯨꯕꯨ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯒ ꯀꯃꯥꯏꯅ ꯑꯣꯏꯔꯛꯏꯅꯣꯕ ꯌꯥꯝꯅꯒ ꯂꯨꯕ ꯖꯥꯠꯂꯣ ꯏꯁꯄꯦꯁꯤꯌꯦꯂꯤꯁ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯗꯥꯛꯇꯔ ꯂꯩꯁꯦꯝꯕꯅ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯀ ꯑꯣꯏꯔꯛꯈꯤꯕꯁꯦ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯎꯔꯥꯛꯅ ꯆꯍꯤ 11 ꯃꯈꯥꯏꯃꯨꯛ ꯆꯪꯈꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ MBBS ꯇꯝꯕꯗ ꯆꯍꯤ 5 ꯃꯈꯥꯏ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯣꯐ ꯃꯦꯗꯤꯁꯤꯟꯗ ꯆꯍꯤ 3 ꯑꯗꯨꯒ ꯑꯃꯨꯛ ꯑꯔꯣꯏꯕꯒꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯇꯝꯕꯗ ꯆꯍꯤ 3 ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯎꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯅ ꯍꯦꯛꯇꯃꯛ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯉꯝꯗꯧꯔꯤꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯊꯋꯥꯏ ꯌꯥꯎꯅ ꯑꯣꯏꯒꯦ ꯀꯟꯅ ꯍꯣꯠꯅꯔꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯝꯖꯔꯒ ꯍꯌꯦꯡ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯃꯁꯤ ꯍꯥꯏꯕ꯭ꯔꯣ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯌꯥꯗꯦ ꯄꯨꯟꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯀꯅꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤꯗ ꯃꯃꯥ ꯉꯁꯤꯁꯤ ꯌꯥꯝ ꯀꯟꯅ ꯁꯤꯜꯂꯛꯏꯅꯦ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯂꯦ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯁꯦ ꯑꯃꯨꯛꯇ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯨꯝꯍꯧꯔꯤꯕ ꯑꯉꯥꯡꯗꯨꯅꯅꯦ ꯀꯝꯗꯧꯔꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯏꯅꯦ ꯃꯄꯥꯟꯁꯤꯁꯨ ꯄꯨꯃꯝ ꯍꯦꯛ ꯃꯝꯃꯤ ꯊꯥꯕꯜ ꯃꯉꯥꯟꯒ ꯑꯃꯠꯇ ꯎꯗꯦꯅꯦ ꯁꯤꯗꯤ ꯑꯃꯨꯛꯁꯨ ꯋꯥꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯍꯌꯦꯡꯁꯤꯁꯨ ꯑꯃꯨꯛꯁꯨ ꯆꯥꯡꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯦꯛꯇꯔꯤꯗꯣ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ ꯇꯧꯔꯤꯁꯦ ꯅꯤꯡꯊꯤꯅ ꯅꯦꯍꯦ ꯇꯥꯅ ꯍꯦꯛ ꯂꯩꯕ ꯐꯪꯗꯦꯗꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯍꯤꯡꯁꯤꯗ ꯊꯣꯡꯁꯤꯁꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯉꯁꯥꯏꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯗꯨꯅ ꯂꯩꯍꯧꯔꯕꯅꯦ ꯀꯩꯗꯧꯔꯒꯦ ꯅꯆꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯍꯥ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯁꯦ ꯂꯝꯉꯥꯟꯕꯤ ꯏꯃꯥꯒꯤ ꯂꯝꯉꯥꯟꯕꯤ ꯆꯥꯇꯣꯝꯕꯤ ꯂꯧꯉꯥꯟꯕꯤ ꯀꯥꯟꯅꯔꯔꯣꯏ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯁ꯭ꯀꯨꯜꯗ ꯃꯝꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯂꯥꯛꯑꯣ ꯄꯨꯄꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯝꯕ ꯑꯍꯤꯡ ꯑꯣꯏꯕꯗ ꯑꯩꯅ ꯄꯨꯄꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯄꯨꯄꯨ ꯑꯍꯤꯡꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯗ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯅꯍꯥꯛꯀꯤ ꯀꯩꯗꯣꯡꯐꯝꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯅꯣꯡꯃꯇꯁꯨ ꯍꯪꯈꯤꯗꯦ ꯅꯁꯨꯅ ꯄꯨꯄꯨꯒꯤ ꯀꯩꯗꯣꯡꯐꯝ ꯂꯩꯔꯝꯒꯅꯤꯀꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯣꯛꯂꯝꯒꯅꯤꯀꯣ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣ ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯏꯌꯣꯟ ꯑꯃꯒꯤ ꯀꯨꯝꯍꯩꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯄꯨꯄꯨ ꯅꯪꯁꯦ ꯀꯅꯥꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯀꯅꯥꯒꯤꯅꯣ ꯈꯣꯟꯖꯦꯜꯁꯤꯅ ꯇꯥꯛꯂꯤ ꯃꯍꯥꯛ ꯏꯁꯨ ꯂꯝꯉꯥꯟꯕꯤꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯀꯔꯝꯅ
Mani, mani, isu lamgan bini, isu lamgan bini. Kari no, kari ki menga. Ai thok bayade, ai thok bayade. Makhoi na, ai bu phubi kane. Isu lamgan bi busu, sai bi kane. Ai thok bayade, ai thok bayade. Daddy, asigi khongnam khongsida mi ma leisa. Ikhoi lengwan mi male. Asitam na thojula. lamgabi imagi bema kanino nana tawramli bhat tawsibo bema Ima, pupuna ibu warokra male. Mahak aina kaubada tholaktre. nangbo athengba amamba hingsida akibaga amata phawdrabo Chatombi, karigino. Nang na ikhoida taklamdana nathanda chatlibadi. Ipada nang na haramlabadi ikhoi punna mafamsida laklamloidro. Aigi awaba nakhoi kananasu khangbide. Karigino miyo enisigi marakta khetnaba thamliba sibo. Daddy, nungsiam kansile. Chal gyakchangda nungsini hena chotlabadi. Aikhoina phagale haiba magi hakchang. Amuke hena soksin khibsu yai. Lao mama, angang bu putuna garida kakhlo. Dawan be, lao. Tawanang bu boge. Se, lao. Pupu, nangamukta di khumna uba. Konjel thok pangamda. Ichil sida phajin du na lehuri. Lamgan bi. Chume. Ai se ANGAOBA ne. ANGAOBA thi mi ki marakta tinba yadaba na. Nang bu nusina. Lamgan bi haina kauba phangkidre. Nang pupu bu tholakte haiduna waroganu ko. Pupu ki lamgan bi. Ojai bema. Babo, kari lerege. Aina babungi achapo chana bahaituna inida pisa piramlabani. Isu lamgan bigi saktam. Ukhidaba kuire. Mahak laktra phara. Babo, lamgan bido. Anaba henjele haiduna hospital da lekre. Doctor laissimbana kanna layang lihai. Haujikti khara phagale haina sutai. Aing aduda. Isu gi nungsiba khonjal tarabasu. Ai thokpagi thaunadi leikide. Mitki pise. Lepa leitana. Nonglik maraktuda tinkhibani. Kaigino babung adude. Kakasna haldo yamna phabani. Mahagna machadugi anabado henjila kadra haiduna babungdagi lapthokaningba khagdani. Babungbu phatabani haiduna makhoina khandi. Isugi saktamdo amuktang urabadi aiha taibang panse thadoklabasu yare. Baba, karige adumna hairibanu. Lamngan bina babungi nakta soidana mahak lakhiniye. Ngasisu ngairi lakadra haina mamai ani panba paisa sina aibu matam amata potha halame adubu ngasidi hena sela sina wahal. Baba, wakal henjina sukhan gano. Akiba saktam tamthiba lichat oiramba babungi maung singdo haujikti loina hongli. Lakhine lamngan bina babungbu unaba soidana. Thajadre mahak laklaro. Mayon ani onduna sanariba. Mioibagi punsi kumhai. Ai amuk makha taana yaubasu pamdre. Khongnang makhong asina aibu tatna wahal. Mafam masida
awaba maichakse puduna kayam kuina laikhini adumna haigano nungaiba punsi pamdaba kanabu leramgane poklabadi mayon ani ge kumaisa aikhoisi yauduna chatpa tabani ngasina kapa hayengna nokpa kuba khunamgi punsi ne mioibagi punsi isana isabu khanglakpa mikupta leiramliba aigi khongpamse maikei kadomda khong thangani khanbada ai mitse usinduna amuk hanna hoglatlaroidaba mafam amada nungaida tumthanikle Pabong, tokpiro. Awaba wakal pumna makautolaga lankini nungaiba mangla namadi soidana. Ai janglage. Ojai bema amok tangai ko masige mamai ani panba selase aigi ifamda thamlubagi kanaba leitre masi nahakna aigi isu langan bida bibiyo mayon ani panba sel asigi marumda nungsiraba wari amadi soidana lotuna leramgane sel asibu uraga aigi mitagi sulepa leitana pisin tharakliba karigino nangsu khangbra makhoi ani gi nungsiraba mayon ani sigi aronba wari Ima, akhoi mafamsida kyam kui lekhiduno doctor na chatpe adre hairpro kuiraroida chatlani aikhoi lamgan bi supharabasidi nangi dedi ne hek halakpagane aikhoi haladabane dedi na mapalda lekhrisa thamadi bhajile kyam kui lekhiduno nangi dedi leitrabasu doctor leshembana kanna hotnaribasidi sida natanane nungtigi phone su tawraktuna aikhoi gi awatpa nangi dedi na hanglai business se tamna tamna chawkhalakpanina ne madu se hekta thadokpa yadaba aruba meeting amagi chatkibani mamangda ne aikhoina delhi da laikhiba flat madusu achawa business center amane onthongnaba kanna honaribani maduda business tawradi akhoi khaktana karamne ingsingane mafamduda akhoi hongladra hongloi nangi dedi gi business gi ne partner khar laigani makhoina pumna mayeng singadawribani marang marakta chatana ne karam tawri yinglubasina aikhoi gi thongni tangai phadrabadi ne nangsu delhi da laikhiba yai Manipur dasu akhoi business ke ama to khalei adui mathakta yumda ichalga mamaga dang leibasu nungaite akhoi ngamba kharatang taroga adum hingbagi lambidi honabe ai kainoima business asidane hena mai pakpa amadi nangbusu lam asidane mai pakna changsilan baibase nangi dedi gi pandamne ichalgi mating pangwa soiba kana leitraba kayagi mating pangwa soina home amasu linkhaningi madusu tawgani kana leijadraba khudimak tudine aikhoi khaktana pukning pelhanbadi ngamloine madunane aikhoi gi tonganba business asina mai pakna chatlabadi tawriba home adusune laina chalaiba ngamgani hojiki matamda government job phangdraba kangaunaraba kayama nangi dedina ne thabak piri masina maram oiraga mipum khudingna nangi dedi se sakhangnaraba miyamne kaikumnaba misak amoiraklibani mamaga dedigana fai habda nasana khudingma pangthokjagani aduga maromda chalsina matam pummada chandi meki lupa ama paiduna mayon ani sigi wari haiduna soiron hek lolibase masibu afabagi khudamla nangna su hena khanglibaduni mahaki apamba aningba amadine soidana leramgani mahakna mapung phadriba wakhal lawsing ningthina leitabana ne masina thokna haiba ngamdaba soigani Hema lamgan be nangdi mafam sida kaidoriba school gi gate sidagi miss na nangbu mali haiduna changlakpani nangbu kaidoramlibano Miss, aina ngasi lakpada pupu tomaldo ude. Mahak mafamse thadoktu na chatkrabo. kuire madi mafam sida lakhidaba nangna hospital da laikhraba matung aiga nongma wari saki
Madugi matung adum ukidre. ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯄꯨꯄꯨꯒꯤ ꯀꯩꯗꯣꯡꯐꯝ ꯍꯪꯈꯤꯗꯦ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯤꯁ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ Karino langanbe nangna hairibadubo pupu tomalde wakhal choiraba misakni kadaida mahage kaknaba mayum leramgani thunglu mafamdo mahagi di jagda famni ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯃꯤꯁ ꯃꯍꯥꯛ ꯑꯉꯥꯎꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯤꯕ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯆꯣꯏꯔꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ matam amada mahak yam tamthiba misak ama oirami mahabu kinadaba kanasu laikide hojikti ahal oirakpa amadi pangal mayeng tarakpadai mahak wakhal khara tarakpagum dorokpani ꯑꯩꯅꯗꯤ ꯎꯈꯤꯗꯦ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯅꯣꯡꯃꯇꯁꯨ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯤꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯑꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯃꯤꯁ asuk piklibi nangna asigumba luruba wakhalsingse khanjiluriba karigino pumnama kauthokro langanbe masini punsi kongchat punsi kumai hairibase ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯇꯠꯇꯅ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯍꯥꯛꯇꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯟꯊꯣꯛꯂꯤꯕ ꯇꯤꯟ ꯁꯤꯠꯂꯤꯕ ꯃꯈꯣꯏꯗꯨꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯂꯣꯠꯈꯤ Malim prithibisida leiriba thawai panba khudingmakdagi athoibadi mioibani nangna hairiba mioi kanglup animak mioiba ngaktani lande kanasu lande lalibadi makhoi anigi khanthaba ngamjiba wakhaldubune ꯎꯅꯤꯡꯕ ꯄꯨꯄꯨꯒꯤ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯈꯨꯠꯁꯤꯗꯗꯤ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕ ꯆꯥꯟꯗꯤ ꯆꯠꯄꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯃꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯏꯁꯥ ꯏꯊꯟꯇꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯦꯛ ꯍꯪꯗꯨꯅ ꯂꯩꯔꯤ Ihe aidi kawidana nangi pupu tomalga unakhiba roiba numit aduda nangonda piyu haiduna lupa 10 jatpi masinarami se silok aina ngasi phawba chekshina thamlakpani ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯇꯁꯦꯡꯅ ꯄꯨꯄꯨ ꯇꯣꯃꯥꯜꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ lambanbe aibu kari pakhum piyu haibano ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ miyamna haine mahak taibang panda ase thadokuna chatkrena ꯄꯨꯄꯨꯕꯣ phanglaroi amuk hana mahaki punji sintha loikre numit aduda mahakna sumna hairame ahing ado nungshiraba isugi khonjel di taki adubu thauna leina thokpadi ngamkhide aina ꯑꯩ ꯋꯥꯔꯧꯋꯦ ꯇꯁꯦꯡꯅ ꯄꯨꯄꯨꯕꯨ ꯋꯥꯔꯧꯋꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯅꯣ ꯄꯨꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯄꯨꯄꯨꯒꯤꯗꯃꯛ ꯋꯥꯖꯈꯤꯕꯅꯤ ꯀꯔꯤꯒꯤ ꯈꯪꯕꯤꯗꯅ ꯂꯣꯠꯄꯅꯣ ꯄꯨꯄꯨ Parisi lamande kaplano mioibagi punsi haibase kari oirakani haiba kananasu tamba ngamte hojik loinaringai tinaringai nungsinaba leiminaba sina pumnamaki apenba athoiba oiramle ꯃꯤꯁ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯝꯕ ꯃꯍꯩꯔꯣꯏ ꯀꯌా ꯑꯃ ꯑꯉꯥꯎꯕ ꯄꯨꯄꯨ ꯇꯣꯃꯥꯜꯕꯨ ꯀꯤꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯅ ꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯄꯨꯄꯨ ꯇꯣꯃꯥꯜꯅ ꯂꯩꯔꯝꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯐꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯕꯒꯨꯝ ꯇꯧꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁ꯭ꯀꯨꯜ ꯍꯣꯡꯂꯒꯦ ꯃꯤꯁ lamganbe karigino nangna angauba amagidamak minungsi asuk yamna pongloriba ꯆꯥꯟꯗꯤ ꯆꯠꯄꯤ ꯑꯁꯦ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯅꯣꯡꯃ ꯑꯩꯅ ꯈꯨꯠꯂꯛꯈꯤꯕꯅꯤ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯃꯥꯏꯌꯣꯟ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯍꯥꯛꯅ ꯏꯐꯝꯗ ꯂꯤꯕꯤꯈꯤ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯜꯗꯣ
masu aina thawai taana tachakibane. Chandi chapi ase ngasisu lengdana thamlakpane. Thoklu kai do bagel lamgan be. Hauriba khonang makhong asigi mafam sida lengdana lehorasano. Pupu eikho enigi maion anigi wari se. He Chandi chapi nangi mamai anigi wari su khonang makhong asida lengdana lehoroko. Achau macha laire ina khunba mibu manaba mityang de yengba nangumba maheroi kaya na tungi yumbirer oirakho ko lakbo oirasan minungsi chawbasing kangleipak asidagi athoibi maheroi kaya Ngasidi school ahanba kaba numitse chatbi sada kari phawi Papa yamna nungai ngo uniform han ba set pa afawe school amada su mingchen ba phang base afaba mahiroi kya puthokraba school masigi school sidagi nangsu athoibi mahiroi ama oiduna topper oina bo honagadabni ko hoi papa cycle se khamo tu asigi khongnang mokhong manak sida arangba podama tare kari ni chatbi aikhoine laise school dane atopa wakal chu thok phatte as masi yangang si debo ko papa tu mamai ani panba chandi me kilpa ma